ꯃꯗꯨꯒꯤ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯤ ꯈꯔ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯍꯣꯔꯣꯟ ꯀꯌꯥ ꯃꯔꯨꯝ ꯈꯣꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯝꯇ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏ ꯃꯤ ꯎꯁꯤꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯨꯔꯌꯥꯅ ꯍꯣꯔꯣꯟ ꯈꯣꯡꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯀꯩꯗꯧꯕꯩꯗꯃꯛꯇ ꯍꯣꯔꯣꯟ ꯈꯣꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯥꯒꯁꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤꯅ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥ ꯃꯥꯏ ꯐꯨꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯜꯂꯥꯒꯤ ꯃꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯤꯟ ꯑꯗꯨ ꯊꯨꯒꯥꯏꯔꯛꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯐꯨꯊꯔꯛꯄ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡꯗ ꯇꯝꯂꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯅꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯁꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯒ ꯃꯃꯥꯏꯗ ꯈꯣꯡꯕꯥꯡ ꯀꯥꯎꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯥꯗꯈꯤ ꯑꯃꯁꯨꯡ ꯐꯨꯕꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯃꯨꯛ ꯆꯦꯟꯕ ꯇꯥꯈꯤ ꯑꯃꯁꯨꯡ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯔꯞ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤꯕꯁꯤꯕꯨ ꯅꯪ ꯅꯁꯥꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯅꯪꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛ ꯑꯁꯤ ꯅꯪꯅ ꯊꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯌꯥꯝ ꯊꯨꯅ ꯍꯟꯗꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯒ ꯊꯦꯡꯅꯔꯝꯃꯤ ꯀꯤꯁꯣꯔꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯄꯥꯗ ꯃꯐꯝ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯔꯝꯗꯨꯅ ꯂꯥꯛꯂꯒ ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯃꯨꯛ ꯃꯤ ꯐꯨꯅꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯔꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯩꯅ ꯐꯨꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯈꯟꯅ ꯍꯧꯔꯛꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯅ ꯐꯨꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯨꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯗꯨꯒꯤꯗꯤ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯅꯪꯅꯅꯦ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯄꯥꯒꯤ ꯁꯥꯏꯟ ꯑꯃ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯍꯔ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯗ ꯂꯥꯟ ꯑꯃ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯀꯤꯁꯣꯔꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯂꯥꯟꯗꯤ ꯍꯧꯈ꯭ꯔꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯒ ꯁꯣꯛꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯒ ꯁꯣꯛꯅꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯩ ꯏꯁꯥꯒ ꯁꯣꯛꯅꯖꯕꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯒ ꯌꯦꯡꯅꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯜꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯄꯥꯅ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯨꯔꯌꯥꯅ ꯃꯃꯥꯡꯗꯛꯀꯤ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯪ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯖꯗꯕ꯭ꯔꯥ ꯅꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯃꯄꯥꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤꯅ ꯃꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯎꯍꯧꯗꯦ ꯀꯩꯁꯨ ꯂꯩꯇꯗ ꯑꯩ ꯏꯁꯥꯅ ꯌꯥꯅꯕ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯒꯤ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯏꯔꯝꯃꯤ ꯗꯦ ꯋꯥꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯃꯁꯥꯅ ꯃꯁꯥꯒ ꯂꯥꯟ ꯁꯣꯛꯅꯕꯗꯨ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯔꯌꯥꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯗꯧꯅ ꯃꯍꯥꯛ ꯄꯥꯏꯖꯃꯥ ꯀꯨꯔꯇꯥ ꯁꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯈꯤ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯍꯧꯔꯛꯂꯕꯅꯤ ꯃꯍꯥꯛꯁꯨ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯇꯧ ꯎꯔꯨꯕ ꯃꯇꯝꯗ ꯚꯦꯔꯤ ꯒꯨꯗ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯤꯁꯣꯔ ꯃꯈꯣꯏꯅꯤ ꯌꯣꯒꯥ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯌꯣꯒꯥ ꯇꯧꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯇꯧꯅꯤꯡꯗ ꯇꯧꯕ ꯌꯣꯒꯥ ꯈꯨꯇꯧꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯌꯣꯒꯥ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯋꯔꯁꯥꯁꯨ ꯂꯥꯛꯇꯨꯅ ꯌꯣꯒꯥ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯨꯔꯌꯥ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯔꯁꯥꯁꯨ ꯁꯨꯔꯌꯥꯗ ꯃꯨꯟꯅ ꯌꯦꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯂꯐꯤꯡ ꯀ꯭ꯂꯕꯇ ꯆꯠꯂꯗꯨꯅ ꯃꯍꯥꯛꯁꯨ ꯄꯅꯣꯛꯇ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯋꯔꯁꯥꯅ ꯋꯥꯀꯤꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯦꯡꯒꯔ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯋꯔꯁꯥꯒ ꯊꯦꯡꯅꯈꯤ ꯋꯔꯁꯥꯅ ꯃꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯒꯤꯐꯠ ꯈꯔ ꯂꯩꯕꯅꯤꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯦꯡꯒꯔ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯚꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯄꯨꯟꯅ ꯆꯩꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯉꯝꯗꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯑꯦꯡꯒꯔ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯄꯥꯔꯝꯃꯤ ꯆꯥꯕ ꯊꯛꯄꯁꯨ ꯁꯥ ꯉꯥ ꯆꯥꯈꯤꯗꯦ ꯁꯂꯥꯗꯅ ꯑꯅꯝꯕ ꯆꯥꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯥꯁꯨ ꯅꯣꯡꯃ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯤꯁꯣꯔ ꯃꯈꯣꯏ ꯑꯅꯤ ꯆꯥ ꯊꯛꯄ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯕꯨ ꯈꯜꯂꯨꯅꯤꯒꯦ ꯅꯣꯡꯃꯩ ꯃꯔꯨ ꯌꯥꯎꯗꯕ ꯅꯣꯡꯃꯩꯒ ꯆꯞ ꯃꯥꯟꯅꯈꯤ ꯆꯨꯝꯅꯇꯒꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯕ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝ ꯆꯥꯗꯅ ꯅꯣꯛꯇꯨꯅ ꯂꯩꯕ ꯂꯐꯤꯡ ꯀ꯭ꯂꯕꯇꯒ ꯆꯠꯇꯨꯅ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯁꯛꯒꯨꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯑꯦꯡꯒꯔ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯤꯕꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯒꯦ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯅꯠꯇꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯛꯇ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯂꯝꯕꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯔꯛꯀꯤ ꯂꯝꯕꯤ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯃꯔꯛꯀꯤ ꯂꯝꯕꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈꯒ ꯃꯦꯅꯦꯖꯃꯦꯟ ꯇꯧ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯩꯊꯦꯜꯁꯤꯡ ꯊꯣꯡ ꯂꯣꯝꯒꯗꯕꯅꯤ ꯁꯇ꯭ꯔꯥꯏꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯥꯟꯈꯥꯏꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯁꯣꯛꯇ ꯄꯩꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨ ꯀꯌꯥꯃꯔꯨꯝ ꯂꯩꯗꯨꯅ ꯄꯨꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯁꯨꯔꯌꯥꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯗꯤꯕꯤꯌꯥꯗꯨ ꯗꯦꯂꯤꯚꯔꯤ ꯇꯧꯒꯗꯕ ꯊꯥ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯕꯟ ꯇꯧꯁꯟꯈꯤꯕꯗꯒꯤ ꯃꯥꯔꯛ ꯂꯦꯕꯔ ꯄꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯕ ꯐꯪꯍꯧꯗ꯭ꯔꯦ ꯁꯤꯝꯇ ꯂꯩꯔꯨꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯥꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗꯦ ꯗꯤꯕꯤꯌꯥ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯆꯠꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯍꯤꯗꯥꯛ ꯑꯗꯨ ꯂꯩꯕ ꯆꯠꯄ ꯇꯥꯈꯤ ꯃꯥꯅ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯆꯠꯂꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯎꯗꯅꯕ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯥꯔꯃꯥꯁꯤ ꯑꯃ ꯊꯦꯡꯅꯈꯤ ꯐꯥꯔꯃꯥꯁꯤꯗꯨ ꯊꯣꯡ ꯍꯥꯡꯂꯝꯗꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯐꯥꯔꯃꯥꯁꯤ ꯑꯗꯨꯁꯨ ꯁꯣ ꯂꯣꯜꯂꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯍꯥꯏꯕꯗꯤ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯃꯍꯥꯛꯅ ꯁꯇꯔ ꯍꯥꯏꯒꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯗꯨꯅ ꯕꯟ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯈꯪꯉꯤ ꯑꯩꯁꯨ ꯌꯨꯝ ꯆꯠꯀꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯂꯝꯕ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯒꯨꯟꯗꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯁꯨꯔꯌꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯛꯇꯣꯛꯂꯒ ꯍꯤꯗꯥꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯟ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯍꯤꯗꯥꯛ ꯀꯅꯥꯅ ꯌꯣꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯅꯥꯝꯇꯅ ꯌꯣꯟꯕ ꯅꯠꯇꯦ ꯑꯩꯅ ꯁꯇꯔ ꯍꯥꯏꯒꯠꯂꯗꯨꯅ ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯒꯗꯕꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯕꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯕꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯁꯤꯒꯦꯁꯨ ꯁꯤꯖꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯕꯟ ꯑꯁꯤꯗ ꯀꯅꯥꯝꯇ ꯊꯣꯛꯂꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯡ 10 ꯊꯤꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥ ꯀꯥꯎꯟꯇꯤꯡ ꯍꯧꯔꯛꯈꯤ ꯀꯥꯎꯟꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯑꯁꯥꯎꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯐꯥꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅꯗꯃꯛ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯆꯦꯜꯂꯛꯄ ꯇꯥꯈꯤ ꯃꯍꯥꯛꯁꯨ ꯆꯦꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯍꯤꯗꯥꯛ ꯄꯨꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯤꯁꯣꯔꯅ ꯀꯥꯏꯗꯒꯤ ꯍꯤꯗꯥꯛ ꯄꯨꯔꯛꯀꯅꯤ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯊꯦꯡꯅꯗꯨꯅ ꯁꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤ ꯁꯨꯔꯌꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯍꯤꯗꯥꯛ ꯑꯃꯒ ꯄꯨꯊꯣꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯔꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯗꯨ ꯀꯥꯏꯈꯤꯕ ꯇꯥꯔꯒꯁꯨ ꯕꯦꯛꯑꯞ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯕꯦꯛꯑꯞ ꯑꯃ ꯂꯧꯗꯨꯅ ꯍꯤꯗꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯃꯥꯗꯨꯗ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯁꯣꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯃꯦꯅꯦꯖꯃꯦꯟꯠꯅꯤ ꯍꯥꯏꯕꯗꯤ ꯃꯔꯛꯀꯤ ꯂꯝꯕꯤꯗꯨꯅꯤ ꯕꯣꯇꯜ ꯑꯃꯅ ꯅꯪꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯦ ꯑꯗꯨꯒ ꯕꯣꯇꯜ ꯑꯃꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯁꯤꯗ ꯈꯟꯅ ꯆꯩꯅꯕꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯐꯪꯂꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯪ ꯁꯥꯏꯟ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯁꯣꯔꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯁꯨꯔꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯍꯥꯛꯅ ꯃꯦꯗꯤꯁꯤꯟꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯤ ꯕꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯝꯅ ꯇꯧꯈꯤꯕꯖꯥꯠꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯅ ꯃꯆꯥꯁꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯁꯤ ꯌꯨꯝꯗꯁꯨ ꯄ꯭ꯔꯣꯐꯦꯁꯔꯗꯧꯅ ꯑꯦꯛ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯐꯔꯦ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯟꯆꯀꯤꯗꯃꯛꯇ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯥꯅ ꯍꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯄꯥꯒ ꯃꯍꯥꯛꯀ ꯌꯥꯅꯗꯦ ꯍꯥꯏꯕꯁꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯂꯤꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯗ ꯇꯝꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯇꯦꯡ ꯃꯆꯥ ꯑꯃꯇꯪ ꯄꯥꯡꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯟꯆ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯗ꯭ꯔꯤꯕꯅꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯕꯦꯗꯍꯤ ꯑꯩꯅ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯅꯕꯨꯡꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ
ꯃꯥꯒꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯂꯟꯆ ꯕꯣꯛꯁ ꯑꯁꯤ ꯄꯦꯛ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯂꯟꯆ ꯕꯣꯛꯁ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯁꯨꯔꯤꯌꯥꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯥꯖꯨꯗ ꯁꯤꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯁꯇ꯭ꯌ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯂꯟꯆꯇ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯉꯣꯟꯗ ꯃꯁꯤꯒꯤ ꯂꯟꯆ ꯕꯣꯛꯁ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯕ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯔꯥꯖꯨꯁꯨ ꯂꯟꯆ ꯕꯣꯛꯁ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯅ ꯂꯥꯛꯄ ꯇꯥꯈꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛꯇꯤ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯂꯟꯆ ꯕꯣꯛꯁ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯟꯆ ꯕꯣꯛꯁ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡ ꯃꯇꯝ ꯀꯨꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯤꯁꯣꯔ ꯑꯃꯁꯨꯡ ꯁꯨꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯐꯤꯟꯗ ꯑꯃꯨꯛ ꯌꯦꯡ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯇꯤꯐꯤꯟ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯀꯤꯁꯤꯕꯨ ꯆꯥꯛ ꯂꯥꯝꯂꯤꯕꯖꯥꯠꯂꯣ ꯆꯥꯛ ꯂꯥꯝꯕ ꯇꯥꯔꯒꯗꯤ ꯀꯣꯛ ꯆꯥꯊꯣꯛꯄ ꯌꯥꯗꯕꯖꯥꯠꯂꯣ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯃꯁꯤꯒꯤ ꯂꯟꯆ ꯕꯣꯛꯁ ꯑꯁꯤ ꯌꯦꯡꯂꯛꯂꯤꯕꯁꯤ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯐꯥꯔꯕꯅꯤ ꯃꯍꯥꯛꯄꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯃꯁꯤ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯆꯪꯈꯤ ꯃꯗꯨꯒꯤ ꯁꯨꯔꯤꯌꯥꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯁꯤ ꯏꯃꯥꯅ ꯄꯤꯔꯛꯂꯤꯕ꯭ꯔꯥ ꯑꯩꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯥꯖꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁꯦ ꯃꯁꯤ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯗꯤ ꯌꯦꯛꯅꯕ ꯐꯥꯎꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯤꯠ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯤꯌꯥꯅ ꯑꯃꯨꯛ ꯑꯩꯁꯨ ꯌꯦꯛꯅꯕꯒꯤ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯦ ꯑꯩꯁꯨ ꯔꯦꯁꯄꯦꯛ ꯇꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥ ꯑꯗꯨꯗꯤ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯀꯤꯁꯣꯔꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯏꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯐꯪꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯥꯖꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯀꯤꯁꯣꯔꯁꯨ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯑꯣꯅꯔ ꯇꯧꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯀꯝꯄ꯭ꯌꯨꯇꯔꯗ ꯇꯥꯏꯞ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯁꯨꯔꯤꯌꯥꯒꯤ ꯋꯥꯔꯤꯗꯨꯗ ꯃꯍꯥꯛ ꯏꯔꯤꯕꯁꯤ ꯁꯨꯔꯤꯌꯥꯁꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯥꯛꯀꯗꯧꯕꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯔꯤꯌꯥ ꯑꯃꯁꯨꯡ ꯀꯤꯁꯣꯔꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯁꯂꯥꯒꯤ ꯃꯤ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅꯤꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤꯗꯨ ꯃꯈꯣꯏꯅ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯦꯗꯤꯀꯦꯜ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯁꯂꯥꯒꯤ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯐꯥꯎꯕꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯨ ꯃꯈꯣꯏꯗꯤ ꯒꯨꯟꯗꯥꯅꯤꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯑꯃꯁꯨꯡ ꯀꯤꯁꯣꯔꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯀꯨꯝꯊꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯌꯥꯗꯕꯗꯨꯗꯒꯤ ꯁꯂꯥꯁꯨ ꯀꯨꯝꯊꯔꯛꯈꯤ ꯑꯃꯁꯨꯡ ꯁꯂꯥꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯉꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯂꯥꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯇꯧꯕ ꯇꯥꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯂꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯌꯥꯗ ꯄꯨꯔꯝꯃꯤ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥꯁꯤꯡꯗ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯅꯝꯗꯨꯅ ꯂꯧꯕ ꯑꯃꯁꯨꯡ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯨꯟꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯃꯁꯨꯡ ꯃꯤ ꯐꯨꯕ ꯆꯩꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯎꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯨꯁꯇꯥꯐꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯨꯁꯇꯥꯐꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯥꯔꯃꯤ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯃꯁꯨꯡ ꯀꯥꯔꯒꯤꯜꯗ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯒ ꯂꯩ ꯃꯨꯁꯇꯥꯐꯥꯒꯤ ꯃꯌꯨꯝꯗ ꯁꯂꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯁꯨ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯟꯚꯤꯟꯁ ꯇꯧꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯨꯁꯇꯥꯐꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯗꯨꯒꯤꯗꯤ ꯃꯨꯁꯇꯥꯐꯥꯗ ꯁꯂꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯗꯣꯛꯇꯔ ꯇꯝꯒꯅꯤꯅ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯗꯣꯔꯤ ꯅꯪꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯈꯣꯡ ꯑꯗꯨꯁꯨ ꯇꯦꯛꯂꯦ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯁꯤꯅꯅꯤ ꯅꯪꯒꯤ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯗꯣꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯌꯣꯟꯊꯣꯛ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯁꯨꯔꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯄꯟ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧ ꯍꯥꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯝ ꯑꯗꯨꯗ ꯈꯣꯡꯅ ꯄꯥꯛ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯨꯁꯇꯥꯐꯥꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯣꯝꯒꯤꯗꯤ ꯃꯁꯤ ꯂꯝ ꯑꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯃꯀꯥꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯝ ꯑꯁꯤ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯅ ꯑꯩꯒꯤ ꯀꯟꯇ꯭ꯔꯤꯕꯨ ꯉꯥꯛꯄꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯤ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯅꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯨꯁꯇꯥꯐꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯂꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯪꯈꯤ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯥꯡꯈꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯤ
Maramudra Masibo, Yona Pidamutang on Habirakano. Adu I Masi, Hingna Yon by the Rishon of the Roy. Madagdi, Salan Saudun Hare, Mustafa. Nang lay Sibu Kang the Vibe of Wele. I the Aina Palm of watching, Aina Palm of Kudimak, Loina Pangmang of the Nay. Madagdi Mustafa and Nola to Hare. Nang a Hosea Halidna. None of my promise below when you had to me, Manipuri, and Larry Penetra. Fare, me, Chamri Polo Patarakaso. I give a home city home Malay. Aduga, I am a promise, I don't sue your loy. Madi the Mahan, Momanta K, Wari Militake, have the Mahana, Army or game at Maduda, Pakistana, I quite a Kargil Mungani had no high kibble. Adabu Makoina, Munbungamde, Tobudabu, Makoina Gikona, Masimati Munkre, Adabu Makoina, Kargil Lagi, Lava Machetama Pablo Bungam Kitabani. Madi the Mustafana Makatare, Sir. I did land the way in a Visalene, Mother Pishinare. Naxal land the way in a Vileva, at so, Chalagal Winner of Triba. Nanguna Sana Nasabu, Lepsa Bagam Zagato. Madrigi Mohake, Sashu, the Bard and Mahal, Lekaka, Womata Madra, Masana Padu Pakatuna, Mapad of Samgataway. Tobudu Mapadna, Samakano had a map, Matanda Lepsara K. Mapadugi, Matona, the Uruba Matamda, Mapa Mother Leriba, Punkudimak, Yamangana Bahavi K. Madrigi Mustafana Makatare. I Rebana Wavata Pumata Madra A, Kongla Matana, Makwame Hamsing, a good thing of Kibini, Aduga. Kaligumba ay yum the awavatar putaragadi ay Kona Makata Vivatarago Madu anything agani. Some Nagandi Surya Masamaxo army with Ribelina, Mamantaki ex army in the Haraklipo of Singarotar Matamda, Mahakti Yamna, Sokusa Habitoke, Adabo, Mahaki Mapangal Sing at the products of the Kide. Madili Salanare, oh, I did not say, Sir the Gilam labor palm brahidino colony, Adabo, Nangdi Samasi Gilam labor palmine. Pare, I know one of them in Marini Piri. Other than Marini said, Kanaguma Misagamala to Nangi Mating Pang had no clear club. Nangi supporter of Adu Taragadi. Nangi Lamase, I Tatom Nagi. Madilima Pomadro Ponder the Riba, Mustapagi Mapada, Salano Salatunare. Salam Sahab. Adom Vichalabase, Makok Charline, Mar Sullivan Avis honorine. Adom di Subasandra Boski driver in Hagum Tawe. Mango the Kalagan, Danabo Walker Habune. Todo Mapado came to Kulam Day. Madili Salana Mare, Napamta Sichaman Zane. Asumto Ramana, Mustafa Machana Palo, Saladuna, Mustafa Masana Pai Manatala K. Ibu Yongo, India Matan, Nagina Palms and Nagina Puna Kalibu Wakalon Singase, Alan Bangtani. India said, I know Harifa Mong Sidani, Lay Vasi. Kaliguma Makoy Wata Avatar, Grig Nangi Ponsi, Mamata Hedna, Mana Machana Padra could take it up on Matamada, and Burso, Salana, Tempo Hinakite. Madri Salaso Mapamadregi, Nangna, Masi and Ansi Mangalini Hamdana. Surya driver Madame Gari started white on Herake, Amazon Makway, Surya Gari to Madrelaki, Somakana Surya de, Quidowam South by Havdoki, Man, Mayula Pomatamada, Kishoda Quilla Lordana, Mapuko Toke. Madri Suryana Kisoda Heraclipse, Madri Salab and a pardon as he able, market driver down Ibo, I guide the Marton Selaga Mar, Sakatabutambi Quidimakta Ibo, Quipu put on Salibani, Madru Kisona Adukatoge, Suryana, Kison Mahana 32 no Humbra, Patavatavangatani. Migila Munba, Migi Pachamunba Pataba, New Kapatabangata, Island Madiliki Sonare. Other Parene, Mark Kitavangina today, Mark the Madu, Nutiki of the Duna de Rebeni, Mar Taboto, Matamadu Nang get up Natro, Madra Suriana so Yeti hadn't had Mother Parabani. Mar no Mingol Kihelogan Harapro, Haide. Aluitagli Nanga, do you know how it on a kay? Sorry, no Bogino. Mar labor no Michupoma Markimanata Pamaladuna, Mar Ramatabangata Toripasi. Madru Kisor so came to him the Vida. Yalagadrage, Maduri Marka Hinavini. Kala the you and Taxi Kisonare, Wapamata Bumatam Suriana, Kariva Yutaxeva. I la Suyam Kodosa Olivas in Ankandabra. Wapamata Kishona Mushola Atunelli. None the Kodosa Olisova, Kodosa Copase, me a take another Hiti Hadra Calibro. I quit Kodosa Pagam the powder morning in Uncalipase. Quille Bagas in Lave and people Kudima Kodosa Pangatani. Maramudra quite early when he had a Mahala, Surya the you tell me. Masilani, you Saka Takadamni. Aduga, Haino Alabumatam, the Anovo Kodosa among Lakani. Masinikan Punsi Arapse, upon Kodok the Nang Kodok from Sahotra Lake Taraka, the Kamatu Hutri. Nang would Hadagila Miro, Nang Sumicham Natro. In the Astra Reba, I call him Micham Natro. Madura Suriana, I know Hanips and Karino Hapsikanta, Dramale, Madura, Skisona Muharake. Nang water is a cab Pesalo Hebra. Nangi Puzida, Masuku Machala, Singling Lavo Matamada, Makoil in a boat Punang Pughead Calibra. Adu Madu Huiduna, I got into only Pedo, Madune in E. Caripese. Wapamata, Matam the Kishona Haglivase. Nangi guided on Bataragas Mark and Nanga Puna Tripido, Madune Qualifarivace. Toto had a U bottle Mana, Surya the Pitalame. No Alpomatam the Surya so Piro Visaladuna Masam Harpachange. Madi Kisola Tuna, Kamaito had an Apamatamada.
ꯀꯩꯁꯨ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯦꯗ ꯌꯦꯡꯉꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯑꯣꯚꯔ ꯔꯤꯌꯦꯛ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯉꯔꯥꯡ ꯈꯨꯗꯧ ꯁꯥꯎꯒꯠꯈꯤꯕꯁꯤꯡ ꯑꯗꯨ ꯍꯟꯊꯔꯛꯇꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯐꯕ ꯑꯃꯅꯤ ꯁꯜꯂꯥꯒꯤ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯩ ꯒꯥꯔꯤꯗ ꯇꯣꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯂꯤꯞ ꯄꯤꯕꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯥꯎꯕꯁꯤ ꯌꯥꯝꯅ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯃꯍꯥꯛꯄꯨ ꯋꯦꯜꯀꯝ ꯇꯨ ꯗ ꯀ꯭ꯂꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯒ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯅꯦ ꯋꯥꯔꯁꯥꯒꯤ ꯃꯄꯥ ꯑꯗꯨꯒꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯋꯥꯁꯤ ꯅꯥꯇꯩ ꯆꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯤꯁꯣꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁ꯭ꯇꯣꯛꯇ ꯕꯣꯇꯜ 2 ꯂꯩꯔꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯁꯤꯅ ꯇꯥꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯊꯥ ꯁꯥꯗꯨꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯂꯥꯛꯇꯥꯔꯒꯁꯨ ꯑꯃꯨꯛ ꯌꯨ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯈꯣꯏꯗꯧ ꯀꯌꯥꯝꯅ ꯁꯥꯎꯒꯠꯄ ꯇꯥꯔꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨ ꯕꯣꯇꯜ ꯑꯃ ꯊꯛꯂꯒ ꯂꯣꯏꯅ ꯀꯣꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯣꯏ ꯃꯦꯗꯤꯀꯦꯜ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯕꯣꯁ ꯁꯜꯂꯥꯅ ꯌꯥꯝꯅ ꯄꯥꯝꯃꯦꯅ ꯍꯥꯏ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯑꯩ ꯄꯨꯗꯨꯅ ꯆꯠꯂꯦ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯕꯨꯂꯦꯠ ꯑꯁꯤ ꯊꯝꯃꯝꯃꯕꯅꯤ ꯃꯁꯤ ꯑꯣꯏꯅ ꯊꯧꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯥꯅꯁꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯥꯡꯈꯤ ꯑꯃꯁꯨꯡ ꯕꯨꯂꯦꯠ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯕꯨ ꯈꯨꯜꯂꯗꯨꯅ ꯕꯨꯂꯦꯠ ꯑꯗꯨꯗ ꯇꯣꯡꯈꯤ ꯇꯧꯕꯇꯕꯨ ꯕꯨꯂꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯌꯦꯡꯖꯕ ꯃꯇꯝꯗ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯛꯆꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇꯒꯤ ꯃꯁꯛ ꯑꯁꯤ ꯌꯦꯡꯕ ꯉꯝꯖꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯋꯥꯔꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯋꯥꯔꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯗꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥ ꯑꯗꯨꯒ ꯌꯥꯝ ꯐ꯭ꯔꯦꯡꯀꯂꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯃꯁꯨꯡ ꯃꯄꯥꯒ ꯃꯍꯥꯛꯀ ꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯥꯔꯁꯥꯁꯨ ꯃꯄꯥꯒ ꯃꯍꯥꯛꯀ ꯈꯪꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯥꯁꯨ ꯋꯥꯔꯁꯥꯒꯤ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯑꯃꯁꯨꯡ ꯋꯥꯔꯁꯥꯒꯤ ꯃꯈꯨꯔꯥꯅ ꯃꯍꯥꯛꯄꯨꯁꯨ ꯉꯥꯛꯄꯤꯈꯤ ꯂꯝꯕꯤꯗ ꯈꯠꯅ ꯆꯩꯅꯕ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯦꯛꯇꯦꯇꯔ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯄꯨꯊꯣꯛꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ ꯃꯃꯥꯟꯅꯕ ꯀꯤꯁꯣꯔꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯨꯔꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯝꯗꯦ ꯀꯤꯁꯣꯔꯕꯨ ꯑꯗꯨꯃꯛ ꯐꯨꯍꯜꯂꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯤꯁꯣꯔꯗ ꯌꯨ ꯊꯧ ꯍꯥꯏꯗꯨꯅ ꯌꯨ ꯄꯤꯁꯜꯂꯝꯃꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯒꯤꯐ ꯄꯤꯔꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯑꯃꯇ ꯄꯥꯏꯔꯝꯃꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒꯤꯐ ꯑꯗꯨ ꯋꯥꯔꯁꯥ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯁꯥꯅ ꯑꯩꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯒꯤꯐ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯑꯁꯨꯝ ꯍꯣꯡꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯡꯅꯕ ꯃꯇꯝꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯍꯧꯏ ꯀꯤꯁꯣꯔꯅ ꯃꯉꯣꯟꯗ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯕꯣꯔꯗꯔ ꯆꯠꯀꯗꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯨꯗꯨꯅ ꯃꯉꯣꯟꯗ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯨꯁꯇꯐꯥꯁꯨ MRO ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯟꯗꯜ ꯔꯤꯚꯤꯅ꯭ꯌꯨ ꯑꯣꯐꯤꯁꯔ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯐꯥꯏꯜ ꯇꯧꯔꯝꯃꯤ ꯃꯗꯨꯗ MRO ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤꯅ MD ꯈꯂꯤꯜ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯨꯁꯂꯤꯝ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯜꯂꯥꯅ ꯃꯉꯣꯟꯗ ꯑꯣꯠꯂꯤꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯀꯥꯔꯒꯤꯜ ꯂꯥꯟꯗꯁꯨ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯁꯣꯛꯈꯤꯕꯅꯤ ꯑꯩ ꯃꯦꯗꯜ ꯀꯌꯥꯃꯔꯨꯝ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ MRO ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯥꯏꯍꯥꯛ ꯅꯪꯅ ꯀꯥꯔꯒꯤꯜ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯗꯨꯅ ꯀꯩ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯃꯁꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯃꯨꯁꯇꯐꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯑꯩ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ MROꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯁꯨꯡꯍꯣꯡ ꯍꯣꯡ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯅꯦ ꯁꯜꯂꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯃꯥꯅ ꯅꯪꯒꯤ ꯂꯝ ꯑꯁꯦ ꯁꯣꯏꯗꯅ ꯃꯨꯟꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯨꯁꯇꯐꯥꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯁꯜꯂꯥꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯅꯪꯅ ꯁꯤꯕꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯁꯤꯕꯥꯏꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯁꯦꯡꯕ ꯍꯦꯔꯣꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯤꯕꯁꯤ ꯅꯈꯣꯏꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯌꯥꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯃꯦꯗꯜꯁꯤꯡ ꯑꯁꯤ ꯄꯨꯖꯈꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯦꯗꯜꯁꯤꯡ ꯑꯗꯨ ꯂꯪꯊꯣꯔꯛꯈꯤ ꯁꯣꯝꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯟꯋꯥꯔꯗꯤ ꯎꯔꯨꯕ ꯃꯇꯝꯗ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯨꯁꯇꯐꯥ ꯍꯥꯏꯔꯤꯕ ꯑꯦꯛꯁ ꯃꯦꯖꯔ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯈꯪꯕ ꯉꯝꯂꯛꯂꯦ ꯃꯍꯥꯛꯅ ꯗꯤꯐꯦꯟꯁꯀꯤ ꯁꯤꯀ꯭ꯔꯦꯠꯁꯤꯡ ꯑꯁꯤ
ꯂꯥꯂꯧꯕꯁꯤꯡꯗ ꯌꯣꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯄꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯐꯣꯡꯂꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨꯡ ꯀꯞꯄ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯅꯨꯄꯥ ꯑꯃ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯦꯗꯤꯁꯤꯟ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯁꯜꯂꯥꯒꯤ ꯌꯥꯝꯅ ꯑꯆꯥꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯀꯔꯤꯝꯇ ꯇꯧꯖꯕ ꯉꯝꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗ ꯌꯨꯗꯤ ꯂꯩꯇꯦ ꯕꯤꯌꯔꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯕꯤꯌꯔꯕꯨ ꯌꯨꯔꯣ ꯕ꯭ꯔꯦꯟꯗꯤ ꯂꯩꯇ꯭ꯔꯣ ꯕ꯭ꯔꯦꯟꯗꯤ ꯂꯧꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯟꯗꯤ ꯂꯧꯕ ꯆꯦꯟꯈꯤ ꯃꯗꯨ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯌꯨ ꯄꯨꯗꯨꯅ ꯆꯪꯉꯛꯄꯗꯁꯨ ꯃꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯌꯨ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯌꯥꯅꯤ ꯌꯥꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯔꯌꯥꯅꯤꯕꯨ ꯍꯥꯏꯈꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯥꯏꯔꯦꯗꯅ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯄꯨꯔꯥ ꯀꯩꯁꯨ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯐꯥꯛꯇꯨꯅ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥ ꯑꯗꯨꯅ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯕꯤꯔꯌꯥꯅꯤ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯍꯪꯉꯛꯈꯤ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯛꯈꯤꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯄꯨꯔꯥ ꯃꯥꯡꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯥꯕꯨ ꯃꯄꯥꯟꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯗꯨꯅ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯆꯨꯔꯛꯈꯤ ꯁꯨꯔꯌꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯌꯨꯡꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯅꯣꯡ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯄꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯆꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯨꯅ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯟꯋꯔꯁꯨ ꯃꯌꯨꯝꯗ ꯁꯥꯎꯗꯨꯅ ꯃꯄꯥꯒꯤ ꯃꯦꯗꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯦꯗꯜꯁꯤꯡ ꯑꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ ꯂꯪꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯑꯟꯋꯔ ꯅꯪꯒꯤ ꯅꯄꯥꯅ ꯃꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯐꯪꯈꯤꯕ ꯃꯦꯗꯜ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯗꯨꯒꯤꯗꯤ ꯑꯟꯋꯔ ꯁꯥꯎꯗꯨꯅ ꯃꯄꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯗꯨꯁꯨ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕꯅꯤꯅ ꯆꯠꯄꯗꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯂꯤꯒꯦ ꯁꯤꯔꯦꯗꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯤꯡꯗꯣꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤꯈꯤꯕ ꯇꯥꯕꯅꯤ ꯀꯥꯔꯒꯤꯜꯕꯨ ꯉꯥꯛꯁꯤꯟꯈꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯤꯁꯛ ꯑꯃꯕꯨ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥ ꯂꯣꯝꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯝꯃꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯆꯥꯅꯨꯄꯥꯅ ꯍꯪꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯃꯥ ꯄꯤꯕ ꯉꯝꯈꯤꯗꯦ ꯃꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯨꯟꯅ ꯇꯥꯎ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯕꯤꯒꯅꯤ ꯃꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯣ ꯀꯩꯝꯇ ꯋꯥꯕꯤꯗꯕꯅꯤ ꯆꯂꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯃꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝ ꯑꯝꯇ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯈꯣ ꯅꯪꯅ ꯈꯪꯒꯗꯕꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯠꯇꯦ ꯃꯗꯨꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥ ꯑꯃꯇ ꯉꯥꯡ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯗꯨꯗꯒꯤꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯃꯨꯛꯇꯒ ꯅꯠꯇꯦ 5 ꯆꯥꯝꯃ ꯈꯥꯏꯒꯅꯤ ꯃꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯡ ꯑꯁꯤ ꯇꯥꯗꯨꯅ ꯑꯩ ꯕꯕꯥꯗꯧꯅ ꯁꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯎꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯦꯁꯤꯡꯅ ꯀꯧꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛ ꯇꯥꯗꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ 19 ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯇꯤꯐꯤꯟ ꯊꯥꯕꯤꯔꯛꯂꯤꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤꯕꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯖꯟꯃꯥꯁꯇꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯇ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯐꯪꯂꯦ ꯃꯍꯥꯛ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯍꯥꯛꯄꯨ ꯅꯪꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯂꯥꯛꯂꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯊꯨꯝꯃꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯟꯃꯥꯁꯇꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ
ꯖꯟꯃꯥꯁꯇꯃꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯆꯟꯅꯨꯄꯤ ꯑꯗꯨ ꯁꯨꯔꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯅ ꯁꯨꯔꯌꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤ ꯃꯃꯥ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯥꯏꯒꯤ ꯁꯦꯕꯥꯒ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯄꯨꯔꯛꯇꯨꯅ ꯀꯥ ꯑꯃꯗ ꯃꯈꯣꯏꯅꯤ ꯆꯪꯈꯤ ꯑꯃꯁꯨꯡ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯃꯥꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯍꯤꯛꯅ ꯀꯞꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯆꯪꯁꯤꯟꯗꯨꯅ ꯃꯔꯦꯡ ꯃꯥꯅ ꯄꯥꯏꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯃꯁꯨꯡ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ ꯆꯍꯤ ꯑꯃ ꯅꯠꯇꯦ ꯆꯍꯤ ꯑꯅꯤ ꯅꯠꯇꯦ ꯅꯪꯅꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯆꯍꯤ 10 ꯐꯥꯔꯛꯂꯕꯅꯤ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯍꯪꯂꯔꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯂꯝꯄꯥꯛꯒ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯩꯅꯣ ꯃꯃꯥꯗꯨꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯈꯟꯗꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕ ꯅꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃꯗ ꯈꯟꯈꯤꯗꯕ꯭ꯔꯥ ꯑꯩ ꯑꯁꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯀꯔꯤꯝꯇ ꯈꯨꯝꯖꯕ ꯉꯝꯂꯝꯗꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯕꯤꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯋꯥꯐꯝꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯍꯥꯛꯅ ꯊꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗꯨꯗ ꯊꯦꯡꯒꯅꯨ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯝꯇꯁꯨ ꯇꯧꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗ ꯍꯥꯏꯔꯛꯄ ꯌꯥꯈꯤꯗꯕ꯭ꯔꯥꯕ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯧꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯅꯪꯅ ꯑꯩꯁꯤꯕꯨ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯈꯤꯗꯕ꯭ꯔꯥ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯤꯇꯪ ꯀꯥꯎꯊꯣꯛꯄ ꯇꯝꯅꯁꯤꯕ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯁꯥꯎꯗꯨꯅ ꯆꯠꯂꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛ ꯃꯃꯥꯗꯨꯅ ꯇꯥꯞ ꯆꯤꯡꯁꯤꯜꯂꯗꯨꯅ ꯀꯥꯏ ꯆꯠꯂꯤꯕꯅꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛꯀꯁꯨ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯇꯞꯅ ꯐꯨꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯑꯣꯔꯣ ꯇꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯆꯦꯆꯤꯛ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯁꯨꯔꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯕꯅꯤꯅ ꯋꯔꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯋꯔꯁꯥꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯨꯔꯌꯥꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯤ ꯅꯣꯡꯃꯗꯤ ꯍꯦꯟꯅ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯃꯍꯥꯛꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯗꯒꯤ ꯍꯦꯟꯖꯜꯂꯛꯇꯨꯅ ꯅꯣꯡꯃ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤꯁꯨ ꯊꯨꯡꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯕꯣꯔꯗꯔ ꯆꯠꯄ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯨꯔꯌꯥꯕꯨ ꯄꯨꯂꯤꯁ ꯑꯃꯅ ꯀꯧꯕ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯧꯕ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ACPꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯔꯌꯥꯁꯨ ACPꯗꯨ ꯎꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ACP ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯁꯇꯐꯥꯒꯤ ꯃꯄꯥꯗꯨꯁꯨ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯨꯁꯇꯐꯥ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯟꯗꯛꯊꯥꯒꯤ ꯇꯥꯡ 13ꯇ MR ꯃꯣꯜꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯌꯦꯡꯂꯨꯕ ꯃꯇꯝꯗ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯝꯄꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ CCTV ꯑꯃꯗꯒꯤ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅ ꯃꯣꯜ ꯑꯗꯨ ꯂꯥꯛꯈꯤ ꯍꯥꯏꯕꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯌꯥꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯗꯦꯗ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯣꯞ ꯑꯣꯏꯔꯤꯕꯅꯤ ꯈꯤꯇꯗꯁꯨ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯗꯨꯗ ꯁꯨꯔꯌꯥꯁꯨ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯁꯨꯔꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ 22ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯉꯁꯤ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯖꯃꯦꯂꯥꯗꯨ ꯌꯥꯎꯅꯤꯡꯗꯕꯒꯤ ꯃꯍꯥꯛꯅ ꯋꯥꯁꯤ ꯂꯣꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ACP ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯒꯗꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯒꯤ ꯃꯤꯁꯛꯁꯨ ꯅꯠꯇꯦ ꯑꯗꯣꯝꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯣꯝ ꯑꯁꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯔꯃꯦꯁ ꯀꯧꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯑꯃ ꯀꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯧꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏꯗ ꯍꯦꯛ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯁꯤꯡꯉꯤ ꯁꯥꯔ ꯁꯣꯜꯖꯔ ꯁꯨꯔꯌꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯤ ꯀꯌꯥ ꯃꯅꯨꯡꯒꯤ ꯃꯍꯥꯛ ꯑꯁꯤꯅ ꯑꯥꯏꯗꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯨꯔꯌꯥ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯛ ꯇꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ACPꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯅꯤ ꯃꯍꯥꯛ ꯑꯁꯤꯗꯤ ꯀꯦꯔꯦꯛꯇꯔ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ACP ꯀ꯭ꯔꯤꯁꯅꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯏ ꯁꯥꯔ
ꯅꯤꯡꯁꯤꯡꯕꯤꯔꯕ꯭ꯔꯥ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯗꯤꯜꯂꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯄꯨꯝꯅꯃꯛ ꯑꯗꯣꯝꯒ ꯎꯅꯈꯤꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯃ ꯎꯕ ꯐꯪꯉꯤ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯁꯤꯗ SCP ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯣꯜꯖꯔ ꯁꯣꯔꯌꯥꯒ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ SCP ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯗꯣꯝꯅꯗꯤ ꯃꯪꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯐ꯭ꯂꯥꯁ ꯚꯦꯀꯦꯁꯟ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯃꯪꯂꯥꯟ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯃꯪꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯗꯨ ꯊꯨꯡꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯪ ꯅꯍꯥꯟ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇ ꯑꯗꯨꯃꯛ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯂꯥꯛꯈꯤꯕ ꯈꯣꯡꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯅꯪꯒꯤ ꯅꯁꯥꯒꯤ ꯆꯦꯟꯖꯔꯤꯕ ꯀꯦꯔꯦꯛꯇꯔ ꯑꯗꯨ ꯃꯥꯡꯍꯜꯂꯗꯨꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕ꯭ꯔꯥ ꯅꯪ ꯅꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯡꯍꯟꯖꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤꯗꯤꯅꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯨꯕꯥꯛ ꯈꯨꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯨꯕꯥꯛ ꯈꯨꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯟꯖꯔꯗꯨꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ 19 ꯅꯤꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯃꯌꯥꯝꯅ ꯉꯥꯡꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯅ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯐꯤꯕꯝ ꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯃꯍꯥꯛꯄꯨ ꯑꯥꯏꯗꯣꯜꯅꯤ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯐꯣꯇꯣ ꯑꯃꯇꯪ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯒ ꯃꯈꯣꯏꯅꯤ ꯐꯣꯇꯣ ꯀꯥꯃꯤꯟꯅꯔꯝꯃꯤ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯅꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯅꯣꯛꯄ ꯉꯝꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯪꯉꯒ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯗꯨꯅ ꯆꯦꯜꯂꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤꯅ ꯃꯨꯁꯇꯐꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯨꯁꯇꯐꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯣꯏꯔꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯌꯥꯝꯅ ꯄꯤꯛꯏ ꯍꯥꯏꯕꯗꯨꯅꯤꯅꯦ ꯁꯣꯜꯖꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯒ ꯅꯪ ꯉꯁꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯩꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯦ ꯌꯦꯡꯉꯨ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯕꯣꯔꯗꯔꯗ ꯆꯠꯄ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤ ꯐꯔꯦ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯀꯥꯎꯔꯒꯦ ꯅꯪꯁꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯀꯥꯎꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯀꯥꯎꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯕꯣꯔꯗꯔꯗ ꯊꯦꯡꯅꯒꯗꯕ ꯑꯍꯤꯡꯕ ꯂꯥꯟꯐꯝꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯒꯗꯕ ꯑꯁꯥꯕ ꯂꯥꯟꯐꯝꯁꯤꯡ ꯑꯁꯤꯗꯤ ꯅꯪ ꯑꯃꯇ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯅꯪ ꯀꯥꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯌꯥꯗ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯔꯌꯥꯁꯨ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯅꯪꯅ ꯕꯣꯔꯗꯔꯗ ꯆꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯅꯪꯒꯤ ꯑꯁꯥꯎꯕꯗꯒꯤ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯄ꯭ꯔꯨꯞ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥꯎꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯎꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯐꯔꯦ ꯑꯩ ꯀꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯥꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯁꯔꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯇꯥꯊꯣꯛꯇꯨꯅ ꯋꯥꯁꯔꯨꯝꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯄꯨꯂꯞ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯈꯟꯖꯕ ꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ 22 ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯈꯤ 22 ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯍꯣꯜ ꯑꯗꯨꯅ ꯃꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯧꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯔꯥꯖꯨꯁꯨ ꯄꯣꯗꯤꯌꯝꯗ ꯂꯦꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯑꯁꯥꯎꯕꯁꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤ ꯑꯗꯨꯒ ꯁꯨꯔꯌꯥꯅꯁꯨ ꯃꯁꯥꯅ ꯃꯁꯥꯃꯛꯄꯨ ꯃꯥꯏ ꯄꯥꯛꯆꯕ ꯉꯝꯂꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯋꯔꯁꯥꯁꯨ ꯂꯩ ꯑꯃꯁꯨꯡ ꯋꯔꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯣꯗ ꯐꯥꯗꯔꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥ ꯅꯪꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯅꯪ ꯃꯥꯏ ꯄꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯕꯣꯔꯗꯔ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯁꯥꯏꯟ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ
ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦ ꯑꯩ ꯃꯥꯏꯊꯤꯔꯕꯅꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯔꯌꯥꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯇꯤꯛ ꯆꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ ꯑꯩꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯅ ꯑꯥꯔꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯍꯥꯟꯅꯗꯤ ꯑꯩꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯩꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯡꯁꯦꯟꯗ ꯌꯦꯡꯖꯔꯗꯨꯅ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯏꯁꯥ ꯏꯊꯟꯇ ꯄꯥꯈꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯥꯔ ꯅꯪꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩ ꯑꯁꯤ ꯏꯊꯟꯇ ꯑꯗꯨꯝ ꯍꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯈꯟꯈꯤꯗꯦ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯒꯅꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯦ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯒꯤ ꯁꯥꯏꯟ ꯑꯗꯨ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯣꯏꯔꯤꯕ ꯕꯣꯔꯗꯔꯗ ꯆꯠꯄ ꯑꯗꯨ ꯐꯪꯂꯗꯕꯅꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗꯨꯁꯨ ꯐꯪꯖꯔꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩ ꯀꯗꯥꯏꯗ ꯂꯩꯔꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥ ꯑꯃꯁꯨꯡ ꯋꯔꯁꯥꯁꯨ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯥꯔ ꯉꯁꯤꯗꯤ ꯑꯩ ꯑꯁꯤ ꯏꯊꯟꯇ ꯉꯥꯏꯔꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯠ ꯐ꯭ꯔꯦꯟ ꯑꯗꯨ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯤꯁ ꯇꯧꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯁ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯩ ꯏꯁꯥ ꯑꯁꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡꯗ ꯑꯩ ꯏꯁꯥ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯩꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤ ꯁꯥꯔ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯀꯩꯅꯣ ꯕꯣꯔꯗꯔꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯉꯥꯛꯁꯦꯟꯕ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯁꯥꯗꯨꯅ ꯆꯠꯄꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯦ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯐꯪꯕꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗ ꯋꯥꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯗꯦ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯁꯥꯅ ꯏꯁꯥꯗ ꯌꯥꯝꯅ ꯁꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯥꯗ ꯃꯐꯝ ꯑꯃꯗ ꯃꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯂꯤ ꯑꯗꯨꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ACP ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯒꯤ ꯃꯇꯥꯡꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯀꯥꯟꯅꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯣꯏ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯔꯛꯈꯤ ꯁꯥꯔ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯖꯒꯦ ꯑꯩꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯏꯁꯥ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯄꯥꯝꯗꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯔ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕꯔ ꯍꯥꯏꯕꯁꯤ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯁꯨꯔꯌꯥꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯕꯨ ꯍꯥꯟꯅ ꯊꯤꯖꯔꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯌꯥꯎꯖꯔꯗꯨꯅ ꯁꯤꯒꯅꯤ ꯁꯨꯔꯌꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯨꯕꯥꯛ ꯈꯨꯅꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯤꯡꯖꯦꯜ ꯑꯗꯨ ꯂꯩꯊꯣꯛꯂꯗꯨꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯃꯁꯛ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯃꯨꯁꯇꯐꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯨꯜꯗꯣꯖꯔ ꯑꯃ ꯊꯧꯖꯤꯜꯂꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝꯁꯨ ꯂꯣꯏꯅ ꯂꯪꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯨꯁꯇꯐꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯀꯥꯔꯟ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯄꯥꯅ ꯀꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯨꯔꯌꯥꯕꯨ ꯈꯥꯝꯈꯤ ꯇꯧꯕꯗꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯪꯉꯗꯨꯅ ꯂꯩꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯍꯦ ꯃꯤꯂꯤꯇꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦ ꯃꯤꯂꯤꯇꯔꯤꯒꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯨꯊꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯁꯥꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯇꯥꯏꯅꯦ ꯐꯔꯦ ꯌꯦꯡꯕ ꯇꯥꯏꯗꯅ ꯀꯃꯥꯏꯅ ꯈꯥꯡꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯈꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯃꯐꯝ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯨꯜ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯐꯝꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ
ꯑꯩ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯈꯤ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯨꯏ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛꯅ ꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯨꯁꯇꯐꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯟꯖꯥꯗꯨꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯅ ꯇꯝꯊꯤꯅ ꯐꯨꯊꯈꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯤꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯊꯥꯡ ꯊꯝꯗꯨꯅ ꯍꯥꯠꯀꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯠꯂꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯆꯍꯤ 60ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯒꯦ ꯍꯥꯏꯗꯨꯅꯕꯨ ꯂꯦꯞꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯁꯤ ꯁꯤꯕ ꯇꯥꯔꯒꯁꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯌꯨꯝ ꯃꯊꯛꯇ ꯆꯦꯟꯈꯠꯈꯤ ꯇꯧꯕꯇꯕꯨ ꯁꯨꯔꯌꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯇꯨꯅ ꯊꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯅꯤꯡꯇꯝꯕꯁꯤ ꯀꯅꯥꯅ ꯄꯤꯔꯛꯈꯤꯕꯅ ꯈꯪꯕ꯭ꯔꯥ ꯑꯍꯜ ꯑꯁꯤꯅ ꯄꯤꯔꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯛꯇꯒꯤ ꯌꯨꯡꯅ ꯊꯥꯗꯔꯛꯈꯤ ꯑꯃꯁꯨꯡ ꯃꯉꯛ ꯑꯗꯨ ꯊꯤꯗꯣꯛꯈꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯎꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯂꯪꯒꯗꯨꯅ ꯀꯛꯊꯠꯈꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯁꯤꯗꯤ ꯉꯥꯎꯔꯗꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯃꯈꯣꯏ ꯒꯥꯔꯤ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯗ ꯁꯨꯔꯌꯥꯅ ꯇ꯭ꯔꯦꯛꯇꯔ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗꯨ ꯊꯠꯈꯤ ꯑꯃꯁꯨꯡ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯨꯔꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡꯗꯧꯅ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯥꯔꯤꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯃꯍꯩ ꯂꯣꯏꯅ ꯀꯨꯝꯊꯅꯈꯤ ꯑꯃꯁꯨꯡ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯗꯤ ꯀꯤꯔꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯇꯦꯡꯀꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯑꯗꯨ ꯊꯥꯗꯣꯔꯗꯨꯅ ꯒꯥꯔꯤꯗꯨ ꯄꯣꯈꯥꯏꯍꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯁꯨ ꯂꯧꯕꯨꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯇꯧꯕꯇꯕꯨ ꯁꯨꯔꯌꯥꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯆꯤꯟ ꯃꯦꯟꯅꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯁꯨꯔꯌꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯕꯨꯛ ꯑꯗꯨꯕꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯆꯦꯜꯂꯛꯄ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯑꯃꯁꯨꯡ ꯃꯈꯣꯡꯒ ꯊꯤꯗꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯕꯥꯎꯟꯗꯔꯤꯗꯨꯗ ꯃꯍꯥꯛꯅ ꯂꯥꯏꯟ ꯑꯃ ꯆꯤꯡꯉꯗꯨꯅ ꯃꯁꯤ LOCꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯩꯅ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯁꯜꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯜꯂꯥꯅ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕ ꯅꯨꯄꯥꯗꯨꯅ ꯐꯥꯈ꯭ꯔꯕ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯨꯂꯦꯠ ꯊꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯁꯨ ꯕꯕ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯤ ꯊꯛꯊꯛ ꯅꯤꯡꯅꯈꯤ ꯁꯨꯔꯌꯥ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯩꯁꯨ ꯂꯩꯇꯕꯗꯧꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯆꯥꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯃꯑꯣꯡ ꯍꯥꯗꯅ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯥꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯨꯔꯌꯥꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯄꯨꯈꯝ ꯑꯗꯨ ꯂꯧꯊꯣꯛꯗꯨꯅ ꯆꯥꯛ ꯍꯥꯞꯄꯤꯔꯣ ꯍꯥꯏꯗꯨꯅ ꯁꯜꯂꯥꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄꯤꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯜꯂꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯉꯥꯡꯕꯅꯤ ꯑꯩꯅꯗꯤ ꯋꯥ ꯑꯣꯏꯅ ꯂꯧꯔꯨꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯋꯥ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯗꯨꯒꯤ ꯁꯜꯂꯥꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯍꯩꯗꯕꯅꯤ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤ ꯐꯨꯕꯅꯣꯗ ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯔꯌꯥꯅ ꯄꯤꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯇꯝꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯁꯜꯂꯥꯅ ꯀꯔꯤꯕ ꯍꯥꯠꯇꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯅ ꯑꯇꯩ ꯅꯠꯇꯦꯗ ꯁꯥꯎꯅꯤꯡꯕꯩꯅꯤ ꯁꯨꯔꯌꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯜꯂꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯒꯤꯁꯦ ꯁꯥꯎꯕꯅꯦꯕ ꯑꯗꯨꯒ ꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯁꯥꯎꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯁꯥꯎꯕꯗꯨꯒ ꯃꯤ ꯑꯇꯩꯒꯤ ꯑꯁꯥꯎꯕꯒ ꯀꯩ ꯈꯦꯠꯅꯔꯤꯕ ꯏꯟꯗꯤꯌꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯥꯎꯅꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒ ꯌꯦꯡꯊꯤꯅꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯐꯝ ꯑꯗꯨ ꯍꯥꯏꯅ ꯃꯉꯣꯟꯗ ꯏꯊꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯣꯡꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯈꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯃꯍꯥꯛ ꯆꯥꯕꯁꯨ ꯂꯦꯞꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯜꯂꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯌꯥꯗ ꯁꯜꯂꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯔꯛꯈꯤ ꯊꯨꯝ ꯑꯃꯨꯛ ꯂꯪꯈꯤꯜꯂꯤ ꯑꯗꯨꯒ ꯍꯥꯠꯇꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯨꯝ ꯑꯗꯨ ꯑꯃꯨꯛ ꯏꯟꯁꯥꯡꯅ ꯆꯥꯏꯗꯨꯅ ꯆꯥꯈꯤ ꯑꯩꯗꯤ ꯊꯨꯝ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯆꯥꯕꯒꯤ ꯋꯥꯅꯤ ꯏꯟꯁꯥꯡꯗꯨ ꯊꯨꯝ ꯅꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯜꯂꯥꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯁꯤꯡ ꯂꯥꯝꯒꯦ ꯇꯧꯕ ꯃꯇꯝꯗꯨꯗ ꯄꯤꯁꯤꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯄꯤꯍꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯆꯥꯛ ꯇꯣꯛꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯚꯥꯕꯤꯖꯤ ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤ ꯌꯥꯝꯅ ꯍꯥꯎꯏ ꯑꯗꯣ ꯑꯩꯁꯨ ꯇꯨꯝꯂꯛꯇꯕ ꯀꯨꯏꯔꯦ ꯉꯥꯛꯇꯪ ꯆꯥꯛ ꯆꯥꯔꯕꯅꯤꯅ ꯇꯨꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯜꯂꯥꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ
ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯗꯨꯅ ꯇꯨꯝꯂꯝꯃꯤ ꯃꯗꯨꯒꯤ ꯁꯜꯂꯥꯁꯨ ꯁꯥꯎꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯁꯨꯔꯌꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯤꯁꯤꯅ ꯐꯥꯗꯨꯅ ꯍꯥꯏꯔꯛꯏ ꯁꯜꯂꯥ ꯏꯒꯣ ꯊꯥꯗꯣꯛꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯅꯦ ꯁꯜꯂꯥ ꯃꯥꯒ ꯃꯨꯛꯅꯒꯅꯨ ꯃꯥꯒ ꯌꯥꯅꯕ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯜꯂꯥꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯂꯪꯊꯣꯛꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯔꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯁꯨꯔꯌꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯍꯣꯏ ꯍꯧꯒꯠꯂꯨ ꯌꯥꯔꯦ ꯈꯔ ꯇꯨꯝꯃꯗꯤ ꯌꯥꯔꯦ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯃꯨꯁꯇꯐꯥꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤꯔ ꯁꯨꯝꯅꯇꯒꯤ 5 ꯑꯦꯀꯔꯒꯤ ꯂꯝ ꯑꯗꯨꯒꯤ ꯈꯛꯇꯒꯤꯔ ꯐꯔꯦ ꯑꯩ ꯃꯥꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯑꯩꯅ ꯊꯥꯛꯂꯒꯅꯤ ꯃꯨꯁꯇꯐꯥꯕꯨ ꯍꯤꯡꯍꯟꯕꯗꯤ ꯉꯝꯂꯔꯣꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣꯝꯃ ꯅꯤꯌꯨ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯌꯥꯗ ꯍꯪꯈꯤ ꯃꯗꯨꯗꯤ ꯁꯨꯔꯌꯥꯅ ꯇꯞꯅ ꯏꯟꯗꯤꯌꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯠꯂꯣ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯩꯅ ꯉꯥꯏꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯑꯩꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯆꯥꯅꯨꯄꯥ ꯑꯟꯋꯔ ꯅꯪꯅ ꯈꯟꯖꯔꯤꯕꯁꯤ ꯅꯪꯅ ꯁꯨꯝꯅꯇꯒꯤ ꯃꯨꯁꯇꯐꯥꯕꯨ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯇꯧꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯟꯕꯅꯤ ꯅꯪꯅꯗꯤ 5 ꯑꯦꯀꯔꯒꯤ ꯂꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯟꯋꯔꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨꯗꯤ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯇꯤ ꯗꯣꯛꯇꯔ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯆꯜꯂꯥꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯀꯥꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯔꯝꯒꯅꯤ ꯅꯪ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯗꯨ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯇꯨꯀꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯐꯠꯇꯕ ꯃꯤꯅ ꯏꯟꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯏꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯨꯝꯕ ꯁꯣꯜꯖꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯑꯃꯔꯣꯝ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯅꯈꯣꯏ ꯑꯁꯤꯕꯨ ꯀꯔꯤꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯧ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯒ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒ ꯀꯔꯤꯕꯨ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ ꯃꯗꯨꯒꯤ ꯁꯜꯂꯥꯁꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯉꯥꯡꯂꯤꯗꯨ ꯀꯩꯅꯣ ꯀꯅꯥꯅꯣ ꯅꯪꯅ ꯄꯥꯀꯤꯁꯇꯥꯅꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯟꯗꯤꯌꯥꯟꯅꯤ ꯀꯩꯅꯣ ꯃꯗꯨꯅ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯀꯩꯅꯣ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯁꯜꯂꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯁꯤꯗ ꯑꯩꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯦꯟ ꯀꯥꯔꯗ ꯑꯩꯒꯤ ꯚꯣꯇꯔ ꯑꯥꯏꯗꯤ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯏꯟꯗꯤꯌꯥꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯅꯤ ꯂꯩꯔꯤꯁꯤ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩ ꯏꯟꯗꯤꯌꯟꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨꯒꯤ ꯁꯨꯔꯌꯥꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯂꯪꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥꯁꯦ ꯄꯤꯈꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯒꯗꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯗꯤꯌꯟ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯏꯟꯗꯤꯌꯟ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯊꯃꯣꯏꯗ ꯑꯣꯏꯒꯗꯕꯅꯤ ꯏꯟꯗꯤꯌꯥꯁꯦ ꯊꯃꯣꯏꯗ ꯌꯥꯎꯒꯗꯕꯅꯤ ꯑꯩ ꯅꯈꯣꯏꯗ ꯄꯨꯡ 9ꯒꯤ ꯃꯇꯝ ꯄꯤꯔꯤ ꯑꯟꯋꯔ ꯊꯤꯔꯨꯆꯣ ꯃꯁꯤ ꯅꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯁꯛꯇꯤ ꯑꯗꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯅꯪꯒꯤ ꯁꯛꯇꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯟꯋꯔꯕꯨ ꯊꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯛꯇꯤꯗꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯟꯋꯔꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯤꯔꯤꯕꯁꯦ ꯃꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯄꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯒꯤ ꯍꯥꯟꯅ ꯍꯧꯒꯅꯤ ꯃꯗꯨꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯨꯁꯇꯐꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛꯄꯨ ꯅꯤꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯈꯤꯕꯁꯤ ꯁꯨꯁꯥꯏ ꯅꯠꯇꯦ ꯃꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯁꯥꯎꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯟꯋꯔꯕꯨ ꯊꯤꯕꯒꯤ ꯗꯥꯏꯇ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯣꯏꯒꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯜꯂꯥꯅ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯀꯧꯈꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯧꯈꯤ ꯑꯃꯁꯨꯡ ꯑꯟꯋꯔꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯗꯤꯌꯥꯒꯤ ꯃꯇꯦꯡꯁꯨ ꯂꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯀꯌꯥꯗ ꯆꯠꯂꯗꯨꯅ ꯑꯟꯋꯔꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯅꯁꯨ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯀꯌꯥ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯀꯌꯥꯅꯁꯨ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯗꯨꯗ ꯑꯟꯋꯔꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯗꯨꯅ ꯑꯟꯋꯔꯕꯨ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯨꯁꯇꯐꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯅꯁꯨ ꯃꯨꯁꯇꯐꯥꯒꯤ ꯁꯞꯄꯣꯔꯠꯇ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯤꯕ ꯁꯣꯜꯖꯔ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯖꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯤ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯂꯥꯎꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯁꯨꯁꯥꯏ ꯕꯣꯝꯕꯔ ꯑꯃꯅ ꯗꯦꯜꯂꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥ ꯑꯃꯁꯨꯡ ꯁꯜꯂꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯁꯨꯁꯥꯏ ꯕꯣꯝꯕꯔ ꯑꯗꯨ ꯆꯍꯤ 10 ꯑꯃꯁꯨꯡ 10ꯒꯤ ꯃꯈꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯟꯋꯔꯁꯨ ꯃꯗꯨꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯁꯨꯁꯥꯏ ꯕꯣꯝꯕꯔ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯀꯅꯥꯅ ꯁꯥꯎꯍꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯜꯂꯥ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯟꯋꯔ ꯃꯨꯝꯕꯥꯏ ꯌꯧꯔꯛꯈꯤ ꯃꯨꯝꯕꯥꯏꯗ ꯑꯁꯣꯝ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯂꯥꯛꯄ ꯇꯦꯔꯣꯔꯤꯁ ꯈꯔ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯅ ꯑꯟꯋꯔ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯃꯤ ꯑꯃ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯄꯤꯔꯝꯃꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯏ
ꯑꯩꯅ ꯍꯥꯠꯇ꯭ꯔꯤꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯁꯤꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯤꯕ ꯅꯠꯇꯦ ꯑꯩ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯡꯃꯩꯗꯨ ꯂꯧꯈꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯤꯆꯇ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯋꯥꯀꯤꯡ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯍꯥꯛꯁꯨ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯪ ꯑꯟꯕꯔ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯪꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯊꯤꯔꯤꯕꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯊꯤꯔꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯟꯋꯔꯁꯨ ꯊꯦꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯌꯥꯝꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁꯀꯤ ꯀꯥꯏꯗ ꯃꯍꯥꯛꯄꯨ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯟꯋꯔꯕꯨ ꯋꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯟꯋꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯟꯋꯔꯒꯤ ꯃꯃꯤꯡ ꯑꯁꯤꯕꯨ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯁꯜꯂꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ इमुंग मनुंगी मीसिंग अदुना मफम अदुदा अनवर लाकपगी मौंग उरुबा मतमदा यामना हराउजबा हाइबदु वैखि मदगिदी अनवर की मनाक्ता रिपोर्टर अमा लाक्तुना हरे अनवर हौजिक्ति जस्टिस सु फंगे अदुगी मथक्ता मरा लेबसिंग असिसु दंदी फंगलकनी मसी मरमदा नंग करि हनी तौबदु अनवर मफम अदुदगी करिमता हायमदबिदा साउंड सखिबै मौंग अदु उरुबा मतमदा कइनो नल तौसिबो नंग हौजिक्ति हराउद्रबरा हाइदुना प्रेस की मीसिंग अदुना हांगबो मतम अदुदा सूर्यना हरे हराउरुये करादि हराउदिनो मदगिदी प्रेस की मीदना सूर्या ओंसिलदुना हरे मा हौजिक जस्टिस फंगे अदुगा करिगिनो माना हौजिक फावो सावरिबसिना मदुदा सूर्याना हरे जस्टिस फंगबा हाइबसे चुमी फंगतारगदि नुमाइगदबनी अदुबो मतम चाना मतम चाना फंगदबनी करिगुम्बा मिओइबा अमना महाके मांगबा याबा मांगलबा मतुंगदा जस्टिस अदु फंगबा तारगदि मदु जस्टिस कौगे मदुदि सुमनतगी सिम्पैथीनि हाइबदि मिनुंगसि उटपैगा वानी अदुगा मदुनि अखोय पमना मना हौजिक तौरिबसि हाइबदि कोना ज्ञान तारकपा हाइबदुनि सोमनाकंदा अनवरसु वखल नुवाइतना महाके युमगी नाकल अमदा फमदुना लेरमी मफम मदुदा सूर्यागी मपासु लाखि मदगिदी सूर्याना मखातरे यामना ngनिगाय ओइबा थौदोम हायरा सही 30 मुकि ममाना कपिल देवना इंडिया से वर्ल्ड कप फंगखिबा मतमददि कपिल देवबु मयामना निसिंदुना लै अदबो ngasiदगी सही 19 मुकि ममांदा लाइबाक लिंबा सिवाय अमना मथवाय थाखिबदरे कनामतना निसिंदे मापुदे खोइना थमोइदा थमगदबनी अदबो माहते खोइदि कावख्रेना अकोई कोकता फाव लेत्रे अखोइना चेक्सनदबना मुस्तफागी थवाइदसु मांगले मदुगी मथक्ता अनवरनसु अखोइगी लेबाक असिदा थाजबा थमद्रे मदुगी सूर्याना अनवरगी मनाक्ता चंखिलक्तुना अनवर नंगना तोइदु चुमे आइसु नंगी सपदा लै मदुगी सूर्यासु अनवरगी मनाक्ता लाक्तुना फम्मी अमसुंग मांगना हरे अनवर आइसु नंगा चम्माने आइसु यामना सावली कनागुम्बा अंगा अमना चही 13 की मतमदा मयुम थादोक्तुना चक्रि तारगदि अदुगा मांगना चलिबा लंबिदो अचुंबा लंबि ओइबा तारगदि महाक अब्दुल कलाम ओइबसु याय अदुगा करिगुम्बा अराम लंबिदा चक्रिबा तारगदि उसामा बिन लादेन ओइरबसु याय नत्रगना आइगुम्बा कनदबा मीम ओइरबसु याय वफम मदु सोमनाकन मपान तारुबा मतमदा मपासु यामना नुवाइतबा हाइबदो वैखि अनवर अखोइना पुंसिदा ओइनिंगलिबसिंग अदो अखोइ खुत्ता लैतबनि अदुगा अखोइना फिबमदगी माइ लैदुना चेंगदबा नते अनवर फिबम असे मतंगा लोइना दुम होंगमनि अदुबु होंगलोइदबा अमा हाइतारगदि अखोइना अखोइ कैरेक्टर से होंगलोइदबनि अदुगा यंगो नंगी फिबम असे नंगी बाबा लेतबा मतमदा मफम असिदा कनामता लाखिदबनि अदुबु ngasiди mayam ama nangi damukta laklibase urabra hoi makoi thengna lai makoi tawrise lali adubo makoi lakpagi kanabam sulairi adugo yong anwar aina ngona wam hage allah gi mayam dadine mangal leibani amam balitabani adugo fare anwar nangna ne karigumba akhoi gi leba se nangi leba nati haiduna khalaba adugo masina nangi aroi fere oiba taragadi se masigi akhoi gi india gi ferala se lawro aduga mayam mamanda masigi ferala se chagayu सूर्या के वफम तारुबा मतमदा अनवर करिगुबम खनके मार्क्स यामना ngakhe मफम अदुरा एसपी दुसु लाखे मदुदगिदि मफम अदुदगी अनवरसु मयुम मथक्ता यांग चेनखे अमसुंग मार्क मफम अदुरा कैदौरिबनो हाइद्रा मयामना मुन्ना येनदुना लेरमी अदबु इखंग खंगौदरा मार्क युम मथक्तुदा माना भारत के तिरंगा हरपगी मोंग अदु उरुबा मतमदा मयामसु यामना ngakhe अमसुंग यामना हराउनखे मतो उसुमना अनवरना मचिंदा पंगसाउ सौजाबा तारगसु मारिबाक मेरमदमगे फिराल सिबु छगायु हाइबा मतमदा महाकि थमोइदा नुवाइतबा अदुना मागसि इंडियन हाइबसिमदि मसान ताक्चरबनी मतो उसुमना पोलोइ फजबा हाइबदो वैखि मदुदगिरि सिन्नमदना अखोइना उबा फंगिबा से सूर्यागी मपासो कर्नल अदुगी मनाक्ता लै कर्नल हरे सूर्या अदुबु टेस्टा पास तौरब्रो मदुर मपादुन हरे मा फेलबरे माना माके मंगलान अदुबु हातोक्चरे मरमदि माना मसागी कैरेक्टर अदुबु हातोक्चबा ngamkhidre माना बोर्डर चतुना तौबा पामलिबसिंग अदु बोर्डर चतबिदा माना लोइना तौरे वफम अदु तारबा मतमदा कर्नल अदुसु यामना नलमी माना भारत हाइबा लमदम असे माना मिसक अमा खक्तदा उरुई
ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯒꯤ ꯒꯣꯗꯐꯥꯗꯔꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯉꯥꯡꯂꯤꯕ ꯆꯠꯂꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯥꯎꯊꯣꯛꯆꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯤꯕꯅꯤ ꯔꯥꯖꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯔꯅꯜ ꯑꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯗꯥꯛꯇꯔ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯥꯏꯔꯤꯛ ꯑꯃ ꯑꯩ ꯄꯥꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯔꯨꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯨꯔꯤꯌꯥ ꯀꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯕ ꯁꯣꯜꯖꯔ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯁꯔꯇꯤꯐꯥꯏ ꯇꯧꯈꯤ ꯑꯃꯁꯨꯡ ꯁꯣꯏ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯃꯄꯥ ꯔꯥꯖꯨꯗꯨ ꯂꯥꯛꯈꯤ ꯁꯨꯔꯤꯌꯥꯁꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯔꯤꯌꯥ ꯑꯁꯤ ꯑꯥꯔꯃꯤꯗ ꯆꯪꯕ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯅꯤ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯑꯁꯤ ꯕꯣꯔꯗꯔꯗ ꯊꯥꯕꯒꯤ ꯄꯣꯁꯇꯤꯡ ꯔꯤꯄꯣꯔꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯤꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯔꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯄꯥꯗꯨꯁꯨ ꯃꯆꯥꯒꯤ ꯍꯔꯥꯎꯖꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯃꯄꯥꯗꯨ ꯉꯁꯤꯗꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯨꯔꯤꯌꯥꯅ ꯃꯄꯥ ꯂꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯁꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥ ꯑꯗꯨ ꯂꯟꯅ ꯂꯟꯅ ꯊꯥꯒꯠꯆꯔꯤ ꯕꯕꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯈꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯒ ꯃꯍꯥꯛꯀ ꯈꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯀꯣꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯕꯕꯥ ꯑꯩꯅ ꯅꯪꯕꯨ ꯃꯤꯁ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯑꯩꯅꯕꯨꯁꯨ ꯅꯪꯕꯨ ꯃꯤꯁ ꯇꯧꯏꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯅꯟꯕꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯕꯣꯔꯗꯔ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯨ ꯕꯣꯔꯗꯔ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦꯅꯦ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯁꯨꯔꯤꯌꯥꯁꯨ ꯕꯣꯔꯗꯔꯗ ꯄꯣꯁꯇꯤꯡ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯕꯣꯔꯗꯔꯗ ꯈꯣꯡꯅ ꯍꯦꯛ ꯊꯥꯡꯖꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯍꯔꯥꯎꯕꯅ ꯊꯨꯝꯒꯠꯄꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯠꯇ ꯃꯉꯥꯜ ꯀꯌꯥꯃꯔꯨꯝꯅ ꯉꯥꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯊꯕꯥꯛ ꯑꯗꯣ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯃꯦꯞ ꯇꯧꯅ ꯊꯕꯥꯛ ꯑꯗꯨ ꯄꯥꯛꯄꯅꯤ ꯅꯪꯅ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯣꯡꯒꯣꯜ ꯇꯅ ꯊꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯚꯥꯔꯠꯀꯤ ꯃꯤ ꯀꯔꯣꯔ 195ꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯃ꯭ꯌꯨꯖꯤꯛ ꯑꯃꯈꯛꯇꯪ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯗꯤ ꯖꯅꯒꯅ ꯃꯅꯅꯤ ꯍꯥꯏꯗꯨꯅ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯕꯣꯔꯗꯔ ꯑꯗꯨꯗ ꯐꯤꯔꯥꯜ ꯑꯗꯨ ꯌꯨꯡꯂꯗꯨꯅ ꯕꯣꯔꯗꯔ ꯉꯥꯛꯇꯨꯅ ꯂꯩꯗꯨꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯨꯚꯤ ꯀꯌꯥꯃꯔꯨꯝ ꯊꯥꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯦꯡꯗꯕ ꯃꯨꯚꯤ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯐꯦꯠꯇꯁꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ